turning ama leiba aduda golai fat leithorappada uthaktaki thauri yalaga leiba nupi amada bus mamai adugi mathak thangba saruk aduna bob thomi maduda makhoi anidu khangprek khangduna break adu khangpa pai matam aduda passenger mayam adu sitta yesinaba yawi maduda passenger kharana lauri oi kari gari kutongno mi sinaba tarene driver ga handleman ga anidu phalap yengnai handleman adu prap kumthaki aduga bus adugi maning lomda sensen ki driver adusu side classing aduda yengi adubo kari su ude matam duda passenger amana amuk hari kaidorage ne chalasini kari amuk yenglino driver na kari sunati kaino ma check to hanbani asi haiduna leiringai handleman adu amuk kakhalai aduga mangak adu nomi kari su leihaude haina driver khudak aduda humang mapi kakhalai aduga bus adu amuk